Civil Aviation ki lambu pamzaba lamdam asigi naha kayabu thabak fanghanbada chawna mateng pangliba K1 Aviation Khangabok ki branch ama ngasi keishampat junction da hangdokkhre KM Blooming Higher Secondary School Khangabok ki principal Dr. Khundrakpam Raman Kumar Mangang Manipur ki former polo and equestrian coach Thangsabam Basanta Thangsam Thoiba social worker amadi Manipuri film actress Thangsam Puneshwari na president member oina sarugyaduna hongnabi matung inna laigi oiba thoram ka loina na ribbon kaltuna pangthokiba thoram aduda KM Blooming Higher Secondary School Khangabok principal Dr. Khundrakpam Raman Kumar Mangang na chief guest ki warol piraduna lamdam asigi naha kayabu thabak fanghanbada achoba thodang gyariba K1 Aviation Khangabok na Thawal district khakina tana lamdam asigi aviation pamjaba naha khudingmakta khudong chaba Pinabagi pandam amaga loina ngasi Imphal Mayol odiba keishampat junction asi maktada branch ama hanglakpa asi yamna thaganingai ni amadi institute asina civil aviation gi lam asida hena khumang sausina kana bapiba ngamlagani haiba wafam sing phongdokhe Hena su yam phaba ai personal experience hai tare koi naw sangka jam hona bakan ba adagi sigumba gi feel ji da hai tare am experience lai ra ba dugumba agi naw ne aduna sigumba magi organization hai tare magi institute che K1 aviation si su thoi duna hena mai pak pa ngasi branch ani surei je heng branch ahum mari manga dagi ban ngamadi district khuding amum ga expand to rakna Manipur ra ke do bagi mapalam da charlaga koi sigumba aviation mari leina ba coursing koi tamna ba jo placement gi tamakta mapan da chatpagi paisa मैम है तिंग सुरपुदी अखोई मणिपुर सिदा डिस्ट्रिक्ट खुदिंग स्माइना ब्रांच लेदना खोतना या मिनिमम एक्सपेंडिचर मदा सिगे फैसिलिटी सिंग सि फंगजदना दगी लेबिरिबा अखोई यूथ मैम सिंग से जॉब प्लेसमेंट गसी मतम चान चाना फंगदना याम लाइना फंगना